ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯛ ꯊꯣꯡꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯁꯦꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯉꯥꯎꯅꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯅꯤꯡꯕ ꯄꯥꯈꯪ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯒꯨꯟ ꯑꯃꯈꯛ ꯆꯦꯜꯂꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯤ ꯋꯥꯠꯇꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯩꯁꯦꯝꯕ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯈꯣꯟꯕ ꯄꯥꯈꯪ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯒꯤ ꯐꯠꯇꯕ ꯃꯒꯨꯟ ꯑꯃꯈꯛ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯁꯨꯡꯇꯥ ꯇꯥꯗꯕ, ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯈꯛꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯕ, ꯃꯅꯥ ꯌꯥꯝꯅ ꯀꯟꯕ, ꯑꯅꯝꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯂꯩꯁꯦꯝꯕꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨꯁꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯄꯥꯜ ꯈꯔ ꯊꯣꯛꯂꯒ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥꯅꯕꯨ ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯀꯗꯧꯕ ꯑꯗꯨꯝ ꯃꯔꯩꯔꯦ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯆꯠꯀꯅꯨ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯂꯁꯨ ꯏꯆꯥꯅ ꯅꯅꯥꯗ ꯍꯥꯞꯀꯗꯕ ꯅꯠꯇꯦꯅꯦ꯫ ꯏꯃꯥꯈꯣꯏꯗꯒꯤ ꯑꯌꯥꯕ ꯂꯧꯕ ꯂꯧꯗꯕ ꯑꯗꯨꯒꯤ ꯅꯠꯇꯦ꯫ ꯑꯩ ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯈꯛ ꯏꯃꯥ ꯄꯥꯕꯨꯡꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯠꯇꯦꯅꯦ ꯂꯩꯁꯦꯝꯕ, ꯅꯪꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯊꯕꯛ ꯊꯤꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕꯣ? ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗ ꯀꯔꯤꯒꯤ ꯂꯥꯞꯅ ꯆꯠꯇꯣꯏꯅꯣꯅꯦ? ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯕꯗꯣ ꯇꯜꯂꯦ ꯄꯥꯕꯨꯡ꯫ ꯑꯅꯧ ꯑꯅꯧꯕ ꯃꯐꯝ ꯈꯔꯗꯁꯨ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ꯫ ꯌꯨꯝꯗꯒꯤ ꯅꯇꯣꯝꯇ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯍꯥꯏꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯅꯦ꯫ ꯅꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗ ꯆꯠꯄꯁꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯕꯅꯤꯅꯦ ꯏꯆꯥꯅꯨꯄꯥ꯫ ꯑꯁ, ꯄꯥꯕꯨꯡꯅ ꯄꯪꯋꯥꯗ ꯋꯥꯕꯤꯔꯦ꯫ ꯑꯩꯅ ꯀꯩꯝꯇ ꯇꯧꯔꯦ ꯍꯥꯏꯔꯃꯛꯇꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯏꯁꯥꯒꯤ ꯐꯤꯔꯦꯞꯇꯤ ꯏꯁꯥꯅ ꯂꯦꯞꯂꯗꯕꯅꯤ꯫ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯅꯁꯥꯅ ꯂꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ꯫ ꯏꯄꯥꯁꯨ ꯌꯥꯅꯤꯡꯉꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯈꯔꯁꯨ ꯇꯥꯕ ꯇꯝꯃꯨꯅꯦ꯫ ꯀꯣꯟꯅ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤꯅꯦ꯫ ꯄꯥꯕꯨꯡꯅ ꯆꯠꯀꯅꯨ ꯍꯥꯏꯅ ꯊꯤꯡꯂꯒ ꯍꯦꯟꯅ ꯆꯠꯅꯤꯡꯍꯜꯂꯦꯗ꯫ ꯏꯆꯥ ꯅꯪꯁꯦ ꯅꯅꯥ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯗ꯫ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯀꯅꯤꯀꯣ ꯀꯣꯟꯅꯗꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯃꯆꯥꯕꯨ ꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯈꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯅ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯑꯅꯝ ꯀꯟꯕꯒꯤ ꯍꯧꯅꯕꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯄꯣꯠꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕ, ꯆꯠꯀꯅꯨ ꯍꯥꯏꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯆꯠꯅꯤꯡꯕ ꯑꯗꯨꯅꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ꯫ ꯍꯥꯏꯕ ꯋꯥꯗ ꯂꯩꯁꯦꯝꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯀꯣꯟꯅꯊꯪꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯖꯥꯜ ꯄꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯆꯥ ꯅꯪ ꯇꯦꯛꯇ ꯀꯥꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯀꯌꯥ ꯇꯥꯟꯅꯗꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯂꯝꯗꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯈꯤꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯂꯩꯁꯦꯝꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯝꯁꯤꯜꯂꯛꯂꯤꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯑꯩ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃ ꯊꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯅꯥꯒꯤꯗ ꯑꯍꯤꯡ ꯌꯦꯔꯛꯀꯅꯤ ꯁꯤꯗꯤ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯐꯔꯦ, ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯍꯤꯡ ꯌꯦꯔꯛꯂꯛꯈꯤ꯫ ꯇꯥꯟꯕꯨ ꯆꯥꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯊꯣꯛꯄꯁꯨ ꯌꯥꯏꯗ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯊꯣꯡ ꯊꯤꯜꯂꯒ ꯂꯩꯁꯦꯝꯕꯅ ꯀꯧꯔꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯨꯁꯤꯠ ꯃꯨꯏ, ꯁꯑꯣꯡ ꯁꯥꯗꯥ ꯋꯥꯡ ꯆꯥꯎꯏ, ꯃꯁꯥ ꯌꯥꯝꯅ ꯐꯩ, ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯁꯛꯇꯝꯅꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯀꯔꯤ ꯍꯪꯕ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯦꯝꯕ ꯀꯧꯏ꯫ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩ ꯊꯕꯛ ꯊꯤꯕ ꯊꯣꯔꯛꯄꯅꯤ꯫ ꯌꯥꯔꯕꯗꯤ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯄꯤꯕꯤꯌꯨ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯂꯩꯁꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯁꯦ
ꯅꯁꯛꯅ ꯇꯧꯒꯗꯤ ꯐꯖꯔꯤ ꯄꯣꯠꯅꯤꯅꯦ ꯄꯥꯝꯕꯨ ꯄꯥꯝꯃꯨꯏꯅꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯁꯪꯒꯣꯏ ꯑꯁꯤꯗ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯪꯒꯤ ꯊꯕꯛ ꯄꯤꯔꯒꯦ ꯊꯥꯒꯠꯆꯔꯤ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯂꯩꯁꯦꯝꯕꯗꯨ ꯁꯪꯒꯣꯏ ꯑꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯃꯥꯒꯤ ꯁꯒꯣꯜꯁꯪ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯨ ꯁꯒꯣꯜꯒꯤ ꯑꯃꯥꯡꯕꯁꯤꯡꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯃꯐꯝ ꯑꯁꯤ ꯁꯤꯠ ꯅꯥꯟꯅ ꯊꯝꯂꯝꯃꯨ ꯑꯩꯒꯤ ꯁꯟ ꯃꯌꯥꯝ ꯑꯁꯤ ꯄꯨꯔꯒ ꯑꯃꯨꯛꯇ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯒꯦ ꯂꯩꯁꯦꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯐꯒꯅꯤ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯖꯔꯝꯒꯦ ꯁꯒꯣꯜꯁꯪ ꯑꯁꯤ ꯁꯤꯠ ꯅꯥꯟꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕ ꯑꯩ ꯋꯥꯐꯝ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯒꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯀꯃꯥꯏ ꯇꯧꯏ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯂꯝꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗ꯭ꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯒꯅꯤ ꯈꯪꯉꯨ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯒꯤ ꯋꯥ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯏꯟꯗꯕ ꯇꯧꯖꯔꯣꯏ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯗ ꯐꯖꯅ ꯋꯥ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯁꯟ ꯃꯌꯥꯝ ꯑꯗꯨꯕు ꯄꯨꯗꯨꯅ ꯂꯝꯍꯥꯡꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈꯤꯔꯝꯃꯤ ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯝꯒꯅꯨ ꯍꯥꯏꯕ ꯃꯥꯅ ꯆꯪꯂꯝꯒꯅꯨ ꯍꯥꯏꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯪꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯐꯔꯦ ꯑꯩ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯁꯦꯝꯕꯗꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯌꯨꯝ ꯃꯅꯨꯡ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯃꯥ ꯀꯥ ꯈꯨꯗꯤꯡ ꯆꯪꯉꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯊꯤ ꯊꯤ ꯀꯔꯤ ꯄꯣꯠꯁꯛ ꯂꯩꯒꯦ ꯈꯟꯅ ꯑꯁꯨꯝꯅ ꯃꯥꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯎꯔꯝꯃꯤ ꯂꯩꯁꯦꯝꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯦ ꯆꯥꯛꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪ ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯁꯛꯅꯤ ꯑꯩꯍꯥꯛ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯊꯨꯅꯃꯛ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯛꯌꯦꯟꯕꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯛꯍꯦꯟꯕꯤ ꯅꯪꯒ ꯊꯦꯡꯅꯔꯝꯗꯕ ꯌꯥꯏ ꯂꯩꯁꯦꯝꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ ꯂꯩꯁꯦꯝꯕꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯝꯃꯤꯟꯅꯩ ꯋꯥꯔꯤ ꯃꯈꯜ ꯁꯨꯅ ꯁꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯛꯈꯤꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯅ ꯑꯃꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯅꯕꯒꯤ ꯋꯥꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯒꯦ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯁꯒꯣꯜꯁꯪꯗꯒꯤ ꯁꯥꯒꯤ ꯑꯃꯥꯡꯕꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯄ ꯈꯛꯇꯅꯤ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯕꯗꯤ ꯄꯥꯡꯊꯣꯛꯄꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯁꯒꯣꯜꯁꯪ ꯑꯗꯨꯗ ꯕꯦꯔꯆꯥꯟ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯕꯦꯔꯆꯥꯟ ꯑꯗꯨꯅꯅꯤ ꯅꯪꯅ ꯁꯥꯒꯤ ꯑꯃꯥꯡꯕꯁꯤꯡ ꯁꯦꯡꯗꯣꯛꯀꯗꯕ ꯑꯁꯤ ꯅꯪꯅ ꯕꯦꯔꯆꯥꯟ ꯑꯗꯨꯒꯤ ꯃꯈꯣꯛ ꯄꯥꯏꯔꯒ ꯃꯇꯣꯜ ꯑꯄꯥꯛꯄ ꯑꯗꯨꯅ ꯁꯦꯡꯗꯣꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯁꯦꯡꯗꯣꯛꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯕꯦꯔꯆꯥꯟ ꯑꯗꯨꯒꯤ ꯃꯇꯣꯜ ꯑꯄꯥꯛꯄ ꯑꯗꯨꯗ ꯅꯈꯨꯠꯅ ꯄꯥꯏꯌꯨ ꯑꯗꯨꯒ ꯃꯈꯣꯛ ꯑꯗꯨꯅ ꯑꯣꯏꯅ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯎ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯁꯥꯒꯤ ꯑꯃꯥꯡꯕꯁꯤꯡꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯦꯟꯊꯈꯤꯒꯅꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯂꯝꯕ ꯇꯥꯏ ꯅꯪ ꯆꯥꯛꯁꯪ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯃꯄꯥꯜꯗ ꯐꯔꯞ ꯆꯠꯂꯨ ꯑꯗꯨꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯣ ꯊꯨꯅ ꯄꯥꯡꯊꯣꯛꯂꯣ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥ ꯍꯜꯂꯛꯄꯅ ꯍꯥꯜꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯦꯝꯕꯗꯨ ꯆꯥꯛꯁꯪꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯒꯣꯜꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯁꯒꯣꯜꯒꯤ ꯑꯃꯥꯡꯕꯁꯤꯡꯗꯨ ꯀꯣꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯕꯦꯔꯆꯥꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯝꯃꯤ ꯂꯩꯁꯦꯝꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯆꯨꯝꯃꯤꯖꯥꯠꯂꯅꯤ ꯑꯩꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕꯗꯨ ꯍꯧꯔꯛꯏꯅꯤ ꯍꯦꯔꯥ ꯑꯩ ꯃꯥꯅ ꯇꯧꯒꯅꯨ ꯍꯥꯏꯔꯛꯄꯗꯨ ꯇꯧꯗꯗꯤ ꯇꯧꯔꯒꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯁꯦꯝꯕꯅ ꯕꯦꯔꯆꯥꯟ ꯑꯗꯨ ꯃꯈꯣꯛꯇ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯣꯜ ꯑꯄꯥꯛꯄ ꯑꯗꯨꯅ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯀꯣꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦ ꯃꯥꯅ ꯑꯃꯥꯡꯕ ꯁꯦꯡꯗꯣꯛꯂꯤꯕ ꯃꯈꯩ ꯌꯥꯝꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯝꯃꯤ
ꯂꯩꯁꯦꯝꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯆꯨꯝꯂ ꯃꯥꯜꯂꯤꯗ꯫ ꯑꯩ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯕ꯭ꯔꯖꯥꯟ ꯑꯗꯨ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯃꯇꯣꯜ ꯑꯄꯥꯛꯄ ꯑꯗꯨꯗ ꯄꯥꯏꯔꯒ ꯃꯈꯣꯛ ꯑꯗꯨꯅ ꯑꯣꯏꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯣꯡꯕꯥꯜꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜꯁꯪ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯁꯟ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯂꯨꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯔꯕ꯭ꯔꯥ? ꯍꯣꯏ, ꯑꯩ ꯁꯒꯣꯜꯁꯪ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩ ꯌꯦꯡꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜꯁꯪꯗ ꯆꯪꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯁꯒꯣꯜꯁꯪ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯅꯪꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯄꯤꯔꯝꯕ ꯊꯕꯛ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯤ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯪꯒ ꯎꯅꯕ꯭ꯔꯥ? ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯃꯄꯨ ꯏꯕꯨꯡꯉꯣ? ꯑꯩꯗꯤ ꯃꯁꯛ ꯈꯪꯖꯗꯦꯕꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ ꯂꯩꯁꯦꯝꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯑꯩ ꯀꯔꯤ ꯊꯕꯛ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯥꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯣꯝꯗ ꯆꯠꯂꯨ, ꯑꯗꯨꯒ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯨꯕ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯛ ꯂꯥꯏꯕ ꯊꯕꯛꯅꯤ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ꯫ ꯑꯩ ꯁꯣꯏꯗꯅ ꯆꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯒꯤꯅꯤ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯄꯨꯖꯔꯛꯀꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯁꯟꯖꯥꯕꯨꯡꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯒꯦ꯫ ꯅꯪ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯌꯨꯝꯗ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯄꯨꯔꯛꯅꯕ ꯇꯧ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯑꯩ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯣꯏꯆꯪ ꯆꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯑꯩ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯗ ꯋꯥꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯦꯝꯕꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯉꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ? ꯀꯩꯝꯇ ꯇꯧꯗꯦ꯫ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯕꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯣ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯀꯤꯍꯜꯂꯛꯇꯕ꯭ꯔꯥ? ꯀꯤꯍꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯤꯍꯟꯗꯨꯅꯁꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯂꯛꯇꯕꯗꯤ ꯉꯝꯂꯣꯏ꯫ ꯅꯪ ꯇꯣꯏꯅꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯅ ꯊꯝꯂꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯃꯥꯅ ꯂꯧꯈ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯪꯕꯨ ꯀꯟꯕꯗꯤ ꯄꯥꯝꯃꯤ꯫ ꯃꯗꯨꯃꯛ ꯉꯝꯕ ꯑꯣꯏꯌꯨ꯫ ꯑꯗꯣ ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯒꯦ? ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯂꯧꯕ ꯆꯠꯀꯗꯣꯏꯅꯤ꯫ ꯑꯣ, ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯪ ꯁꯒꯣꯜ ꯑꯗꯨ ꯀꯝꯗꯧꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ? ꯁꯒꯣꯜ ꯑꯗꯨ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯛꯇꯣꯏꯅꯤ ꯀꯩꯅꯣ꯫ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ꯫ ꯅꯪꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯆꯤꯟꯗꯒꯤ ꯃꯩꯕꯨꯜ ꯀꯥꯝꯊꯣꯔꯛꯇꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯒꯣꯜ ꯑꯗꯨ ꯐꯥꯒꯗꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯜ ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯁꯒꯣꯜꯒꯤ ꯌꯥꯁꯟ ꯑꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤꯒꯤ ꯌꯥꯁꯟ ꯑꯁꯤ ꯄꯨꯈꯣ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩ ꯅꯪꯅ ꯌꯥꯁꯟ ꯑꯁꯤ ꯁꯒꯣꯜ ꯑꯗꯨꯗ ꯎꯠꯂꯨ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯌꯥꯝꯅ ꯇꯦꯊꯔꯛꯀꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕꯗꯨ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯁꯒꯣꯜꯒꯤ ꯌꯥꯁꯟ ꯑꯗꯨ ꯂꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯛꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯦꯝꯕ ꯑꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯃ ꯀꯨꯜꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯁꯦꯝꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯔꯛꯎ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯤꯗꯤ ꯄꯥꯟꯊꯣꯛꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯎꯈ꯭ꯔꯦꯗ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯀꯗꯕ ꯁꯛꯇꯥ ꯅꯠꯇꯦꯗ꯫ ꯍꯦꯔꯥ, ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯍꯦꯛ ꯌꯥꯁꯜ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯁꯦꯝꯕꯗꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯁꯒꯣꯜ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯀꯨꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯩꯕꯨꯜ ꯑꯆꯧꯕ ꯀꯌꯥ ꯂꯩꯁꯦꯝꯕ ꯇꯝꯅ ꯀꯥꯝꯁꯤꯜꯂꯛꯂꯝꯃꯤ ꯌꯨꯝꯕꯨꯒꯤ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕꯁꯤꯡꯗꯨ ꯇꯁꯦꯡꯕ ꯑꯣꯏꯅ ꯂꯩꯁꯦꯝꯕꯒꯤ ꯃꯥꯡꯗ ꯊꯣꯛꯂꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯊꯨꯅ ꯂꯩꯁꯦꯝꯕꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯌꯥꯆꯟ ꯊꯧꯔꯤ ꯑꯗꯨ ꯁꯒꯣꯜ ꯑꯗꯨꯗ ꯎꯠꯂꯝꯃꯤ ꯊꯧꯔꯤ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯇꯦꯊꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯁꯦꯝꯕꯅ ꯃꯥꯒꯤ ꯌꯥꯆꯟ ꯊꯧꯔꯤ ꯑꯗꯨ ꯁꯒꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯂꯩꯁꯦꯝꯕꯅ ꯁꯒꯣꯜ ꯁꯪꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯥꯍꯧ ꯆꯠꯇꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯃꯦꯡꯁꯤꯡꯗꯨ ꯃꯀꯣꯜꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ ꯑꯥꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯩꯕ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ ꯑꯩ ꯄꯨꯖꯔꯛꯂꯦ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯁꯦꯝꯕꯒ ꯄꯨꯟꯅ ꯁꯒꯣꯜ ꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯇꯁꯦꯡꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯅ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯀꯝꯗꯧꯅ ꯌꯥꯆꯟ ꯂꯥꯛꯀꯅꯤ ꯈꯪꯒꯗꯕ ꯅꯠꯇꯦ ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯩꯉꯣꯟꯗꯗꯤ ꯃꯪꯂꯥꯜ ꯑꯃꯒꯨꯝꯅ ꯊꯣꯛꯂꯦ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯉꯁꯤꯒ ꯅꯨꯃꯤꯠ 6 ꯁꯨꯔꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯠꯇ ꯑꯩꯅ ꯎꯒꯦ ꯐꯪꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯃꯥꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯒꯅ ꯌꯥꯔꯦ ꯅꯪꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕꯁꯨ ꯁꯪꯒꯣꯏ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯁꯦꯝꯕ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯦ ꯂꯩꯁꯦꯝꯕ ꯎꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯁꯒꯣꯜꯁꯤꯡꯁꯤ ꯁꯖꯤꯛ ꯄꯤꯖꯕ ꯆꯠꯈ꯭ꯔꯤꯉꯩ ꯅꯪ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯆꯠꯂꯨ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯩꯒꯤ ꯊꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯈꯖꯅꯥ ꯂꯧꯔꯛꯎ ꯐꯒꯅꯤ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ ꯑꯩ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯈꯖꯅꯥ ꯁꯣꯏꯗꯅ ꯂꯧꯖꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯁꯦꯝꯕꯁꯨ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯉꯁꯤꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯦꯝꯕ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯪꯂꯛꯄꯁꯦ ꯀꯣꯟꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯈꯪ ꯅꯪꯕꯨ ꯁꯨꯡꯀꯤ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯤꯌꯦ ꯀꯔꯤ ꯇꯧꯕꯩ ꯀꯤꯔꯣꯏꯗꯣꯏꯅꯣ ꯀꯤꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯅꯤꯛꯂꯤ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯑꯩꯅ ꯌꯥꯝꯅ ꯀꯤꯖꯩ ꯑꯗꯨꯕꯨ ꯃꯥ ꯀꯤꯖꯕꯒꯤ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯎꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯁꯤꯅ ꯍꯦꯟꯈꯤꯕꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯗꯕ ꯉꯝꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯈꯟꯅ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯂꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯊꯤꯡꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯆꯥꯛꯊꯣꯡꯕꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯁꯨ ꯂꯩꯊꯔꯛꯂꯅꯤ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯂꯩꯁꯦꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯎ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯒꯦ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯐꯝ ꯊꯣꯛꯄ ꯈꯖꯅꯥ ꯑꯗꯨ ꯂꯧꯕ ꯆꯠꯀꯗꯣꯏꯅꯤ ꯅꯪꯅ ꯍꯥꯏꯗꯣꯛꯄꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕꯒꯤ ꯋꯥꯅꯤ
ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯣꯏꯒꯅꯤ. ꯑꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯣꯗꯅ. ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯤꯕꯤꯅꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯕꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯇꯨ ꯑꯗꯨꯒꯤ ꯎꯄꯨ ꯃꯊꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯁꯤ ꯑꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ. ꯅꯪꯅ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯥꯡꯁꯤ ꯑꯁꯤꯕꯨ ꯈꯤꯡꯒꯗꯕꯅꯤ. ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯂꯛꯀꯅꯤ. ꯑꯗꯨꯒ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯀꯅꯤ. ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯤꯒꯗꯕꯅꯤ. ꯀꯔꯝꯕ ꯋꯥꯍꯪ ꯍꯪꯂꯛꯀꯗꯕ? ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯣꯏꯕ? ꯃꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯪꯂꯛꯀꯅꯤ, ꯁꯦꯜ ꯀꯌꯥ ꯇꯥꯔꯦ ꯄꯤꯔꯛꯎꯒꯦ ꯍꯥꯏꯅ. ꯃꯗꯨꯗ ꯅꯪꯅ ꯈꯨꯝꯒꯗꯕꯗꯤ ꯅꯪꯅ ꯄꯨꯕ ꯉꯝꯃꯤꯕ ꯃꯈꯩ ꯁꯦꯜ ꯄꯤꯒꯗꯕꯅꯤ ꯍꯥꯏꯒꯗꯕꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯀꯥꯡꯁꯤ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕ ꯑꯗꯨ ꯀꯥꯡꯁꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯦꯝꯕꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ. ꯈꯨꯜ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯂꯩꯁꯦꯝꯕꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯀꯥꯡꯁꯤ ꯑꯗꯨ ꯈꯤꯡꯉꯤ. ꯀꯥꯡꯁꯤ ꯑꯗꯨ ꯍꯦꯛ ꯈꯤꯡꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯈꯛ ꯁꯅꯥ ꯈꯧꯖꯥꯎ ꯈꯔꯒ ꯂꯨꯄꯥ ꯈꯧꯖꯥꯎ ꯈꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ. ꯈꯖꯅꯥ ꯈꯣꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯩ ꯈꯖꯅꯥ ꯈꯣꯝꯕ ꯂꯥꯛꯆꯕꯅꯤ. ꯁꯦꯜ ꯀꯌꯥ ꯄꯥꯝꯃꯤ? ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯃꯈꯩ ꯄꯤꯌꯨ. ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯄ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯁꯦꯝꯕ ꯇꯝꯅ ꯖꯣꯔꯣ ꯖꯣꯔꯣ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ. ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯄꯥꯏꯁꯤꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ. ꯃꯗꯨꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨꯅ ꯂꯩꯁꯦꯝꯕꯒꯤ ꯈꯧꯔꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯦꯝꯕ ꯄꯥꯈꯠꯄꯣꯏ ꯀꯩꯑꯣꯏ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ. ꯑꯩꯅ ꯍꯥꯏꯕ ꯁꯣꯏꯈꯤꯕꯅꯦ. ꯑꯩꯅ ꯍꯥꯏꯕ ꯑꯣꯟꯅꯈꯤꯕꯅꯦ. ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯨꯕ ꯉꯝꯕ ꯃꯈꯩ ꯁꯅꯥ ꯂꯨꯄꯥ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ. ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯡꯊꯩ. ꯇꯟꯖꯥ ꯆꯞ ꯆꯥꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯁꯦꯝꯕ ꯇꯝꯅ ꯖꯣꯔꯣ ꯖꯣꯔꯣ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯈꯩ ꯄꯨꯈ꯭ꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯁꯦꯝꯕꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯈꯥꯎ ꯑꯅꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯥꯞꯂꯝꯃꯤ. ꯑꯗꯨꯒ ꯈꯥꯎ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯍꯥꯃꯦꯡ ꯃꯌꯥꯝ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ. ꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯅꯪ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ? ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯈꯖꯅꯥ ꯂꯧꯔꯨꯔꯕ꯭ꯔꯥ? ꯍꯣꯏ, ꯂꯧꯖꯔꯨꯔꯦ. ꯀꯗꯥꯏ? ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯒꯦ. ꯂꯩꯁꯦꯝꯕꯅ ꯁꯅꯥ ꯈꯧꯖꯥꯎ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯎꯠꯂꯝꯃꯤ. ꯇꯨ, ꯁꯤꯗ ꯂꯩꯖꯔꯦ. ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯃꯕꯨ ꯂꯩꯁꯦꯝꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ. ꯃꯥ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯉꯤ. ꯅꯪꯒꯤ ꯃꯇꯧ ꯑꯁꯤ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ. ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯆꯥꯛꯊꯣꯡꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ? ꯀꯅꯥꯅꯣ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯍꯥꯏꯕꯕꯨ? ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯅ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯑꯁꯤ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 8 ꯁꯨꯔꯦ. ꯇꯁꯦꯡꯅ ꯑꯩ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ. ꯅꯪ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯈꯪꯂꯅꯤ. ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯂꯩꯁꯦꯝꯕꯁꯨ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯅꯤ. ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯍꯌꯦꯡꯗꯤ ꯍꯦꯟꯁꯥꯡ ꯃꯊꯦꯜ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯒꯗꯕꯅꯤ. ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨ. ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯔꯕꯅꯣ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ? ꯃꯗꯨ ꯍꯪꯕꯒꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ. ꯑꯩꯅ ꯄꯤꯔꯛꯄ ꯑꯃ ꯍꯦꯛꯇ ꯊꯣꯡꯒꯗꯕꯅꯤ. ꯐꯒꯅꯤ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣ, ꯑꯩ ꯁꯦꯝ ꯁꯥꯖꯔꯒꯦ. ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ. ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯍꯩ ꯄꯥꯈꯪ, ꯂꯥꯎ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯎ. ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ. ꯀꯔꯤꯅꯣ ꯌꯨꯝꯕꯨ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨ? ꯋꯥ ꯉꯥꯡꯒꯅꯨ. ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥ ꯁꯥꯒꯟ パꯏꯗꯨꯅ ꯂꯥꯛꯇꯅ ꯏꯃꯨꯡꯗ ꯂꯩꯁꯦꯝꯕꯕꯨ ꯏꯟꯁꯤꯟꯈꯤꯔꯝꯃꯤ. ꯆꯥꯛꯁꯪ ꯍꯦꯛ ꯌꯧꯕꯒ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯁꯦ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯁꯥ ꯃꯇꯨꯞ ꯀꯛꯂꯕ ꯃꯇꯨꯡ ꯍꯥꯎꯅ ꯊꯣꯡꯗꯣꯛꯎ. ꯃꯥ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩꯕꯨ ꯍꯧꯗꯣꯔꯛꯎ.
ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯥꯆꯤꯟꯗ ꯊꯝꯂꯤꯕ ꯊꯥꯡꯖꯧ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪ ꯃꯪꯅ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯒꯅꯨ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯀꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯅꯪ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯀꯥꯆꯤꯟ ꯑꯃꯗ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯥ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯥꯛꯁꯪ ꯃꯩ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯊꯥꯡꯒꯠꯂꯝꯃꯤ ꯏꯁꯤꯡ ꯑꯗꯨꯅ ꯈꯔ ꯈꯔ ꯁꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯌꯦꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯤꯟꯗꯠꯂꯝꯃꯤ ꯑꯗꯨꯒ ꯏ ꯃꯔꯤꯛ 3 ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯠꯅꯗ꯭ꯔꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯁꯤꯡ ꯇꯣꯡꯅꯗ꯭ꯔꯕ ꯃꯜꯂꯕ ꯈꯣꯡꯎꯞꯁꯤꯡ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯐꯠꯇ ꯍꯥꯎꯊꯤ ꯄꯩꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯡꯗꯨ ꯄꯣꯂꯥꯡ ꯑꯃꯗ ꯀꯣꯠꯂꯨꯔꯦ ꯃꯗꯨꯁꯨ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯄꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯄꯠꯂꯕ ꯄꯨꯝꯂꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯨ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯂꯒ ꯐꯖꯅ ꯊꯣꯡꯕꯤꯔꯝꯃꯤ ꯊꯣꯡꯂꯤꯕ ꯑꯗꯨ ꯈꯔ ꯃꯨꯜꯂꯛꯂꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯗꯨꯗ ꯊꯨꯝ ꯀꯧꯇꯥꯗꯒꯤ ꯊꯨꯝ ꯈꯔ ꯂꯧꯔꯒ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯂꯒ ꯊꯝꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯌꯥꯝꯅ ꯊꯨꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤ ꯍꯧꯒꯠꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯅꯪꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯂꯥꯛꯇꯅ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯏꯟꯊꯣꯛꯈꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯁꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯁꯒꯣꯜ ꯃꯁꯥ ꯃꯎ ꯐꯕ 2 ꯈꯜꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯒꯣꯜ ꯑꯃꯗꯅ ꯅꯪ ꯇꯣꯡꯂꯣ ꯑꯩꯅ ꯑꯇꯣꯞꯄ ꯁꯒꯣꯜ ꯑꯁꯤꯗ ꯇꯣꯡꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯁꯤ ꯍꯣꯏ ꯅꯪ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯑꯃꯃꯝꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯌꯨꯝ ꯃꯅꯨꯡꯗꯅꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛ ꯑꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯍꯤꯞꯂꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯃꯃꯤꯠꯇꯤ ꯑꯗꯨꯃꯛ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯂꯤ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯍꯦꯟꯁꯥꯡ ꯑꯗꯣ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯏ ꯃꯔꯤꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯂꯣꯏꯗ꯭ꯔꯤ ꯁꯥ ꯃꯇꯣꯡ ꯑꯁꯤ ꯃꯨꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯏꯁꯤꯁꯤꯅ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯂꯣꯏꯔꯕ꯭ꯔꯥ ꯊꯣꯡꯕ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯏ ꯃꯔꯤꯛ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯨꯟꯒꯗꯕ ꯈꯔ ꯈꯖꯤꯛ ꯋꯥꯠꯂꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗු ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯍꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯗꯣ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯊꯣꯡꯈ꯭ꯔꯦꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯡꯕꯁꯤꯗ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯏ ꯃꯔꯤꯛ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯂꯣꯏꯔꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯆꯐꯨ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯎ ꯇꯪꯕꯤꯔꯣ ꯑꯁꯨꯝꯅ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯁꯥ ꯍꯩꯔꯪ ꯇꯧꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯆꯐꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯨꯅ ꯈꯥꯕꯩ ꯑꯃꯅ ꯍꯦꯟꯁꯥꯡ ꯑꯗꯨ ꯊꯟꯅ ꯀꯣꯠꯈꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯕꯩ ꯑꯗꯨ ꯃꯌꯥꯗ ꯍꯨꯛꯀꯤ ꯍꯦꯛ ꯇꯧꯕꯒ ꯍꯦꯟꯁꯥꯡꯒꯤ ꯃꯅꯝ ꯑꯗꯨ ꯃꯥꯒꯤ ꯅꯥꯇꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ ꯈꯥꯕꯩ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯌꯦꯡꯉꯤ ꯊꯣꯡꯉꯤꯕ ꯃꯆꯜꯁꯤꯡꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯁꯥꯎꯕꯅ ꯍꯦꯜꯂꯗꯨꯅ ꯆꯐꯨ ꯑꯆꯧꯕ ꯑꯗꯨ ꯃꯈꯣꯡꯅ ꯀꯧꯈꯥꯏ ꯍꯦꯟꯁꯥꯡ ꯑꯗꯨ ꯆꯥꯛꯁꯪ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯈꯥꯏꯔꯝꯃꯤ ꯊꯣꯡꯂꯤꯕ ꯃꯆꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯏꯈꯥꯏꯔꯝꯃꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯑꯁꯨꯝꯅ ꯁꯥꯎꯅ ꯂꯥꯎꯏ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯥꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯥ ꯑꯁꯨꯝꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯀꯣꯟꯅꯊꯪꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯃꯗꯨꯒꯤ ꯄꯥꯈꯪ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯁꯣꯏꯗꯅ ꯆꯦꯜꯂꯝꯂꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯂꯩꯁꯦꯝꯕꯅ ꯆꯤꯡꯈꯣꯡꯗꯒꯤ ꯂꯧꯔꯨꯕ ꯑꯗꯨ ꯇꯣꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯁꯦꯝꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯃꯃꯝꯗ ꯇꯣꯡꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯦꯝꯕꯅ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯃꯨꯕ ꯑꯃ ꯇꯣꯡꯂꯒ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ
ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗ꯭ꯔꯤ ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯏ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯋꯣ ꯅꯆꯥ ꯑꯣꯏꯕ ꯑꯩꯕꯨ ꯆꯥꯟꯕꯤꯌꯨ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯅꯕ ꯏꯃꯥ ꯅꯪꯅ ꯌꯦꯛꯅꯕ ꯃꯥꯕꯨ ꯉꯥꯛꯊꯣꯛꯄꯤꯌꯣ ꯌꯦꯛꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯊꯤꯡꯕꯤꯌꯣ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯁꯦ ꯎꯃꯪ ꯑꯣꯜꯍꯟꯕꯤꯌꯣ ꯎꯖꯥꯎꯁꯤꯡꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯄꯤꯌꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯎꯖꯥꯎ ꯀꯌꯥ ꯍꯧꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯤꯡꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯅꯤꯡꯖꯕ ꯇꯝꯅꯂꯥꯏ ꯑꯃ ꯃꯆꯤꯟꯗ ꯀꯧꯔꯝꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯇꯝꯅꯂꯥꯏ ꯅꯆꯥ ꯑꯩꯕꯨ ꯆꯥꯟꯕꯤꯌꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯎꯔꯦꯜ ꯎꯖꯥꯎꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯁꯥꯡꯂꯕ ꯅꯌꯥ ꯑꯗꯨꯅ ꯆꯤꯛꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯝꯅꯂꯥꯏ ꯑꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯎꯔꯦꯜ ꯎꯖꯥꯎꯁꯤꯡꯗꯨ ꯃꯌꯥ ꯑꯁꯥꯡꯕ ꯑꯗꯨꯅ ꯆꯥꯊꯣꯛꯂꯒ ꯈꯨꯗꯛꯇ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃ ꯑꯣꯜꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯆꯥꯛꯊꯣꯡꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕꯅ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯎꯔꯝꯃꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯊꯧꯔꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕ ꯑꯃꯨꯛꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯇꯥꯟꯅꯔꯛꯑꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯁꯤꯁꯨ ꯑꯩꯅ ꯆꯤꯡꯈꯣꯡꯗꯒꯤ ꯂꯧꯔꯨꯕ ꯁꯒꯣꯜ ꯑꯃꯨꯕꯤ ꯃꯆꯤꯟꯗꯒꯤ ꯃꯩꯕꯨꯜ ꯀꯥꯝꯊꯣꯛꯄꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯎꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯆꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯋꯣ ꯅꯆꯥ ꯑꯩꯕꯨ ꯊꯧꯖꯥꯜꯕꯤꯌꯨꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯌꯦꯛꯅꯕꯒꯤ ꯂꯝꯕꯤ ꯊꯠꯄꯤꯌꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗ ꯈꯪꯍꯧꯗ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯆꯤꯡꯁꯥꯡ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯒꯠꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯤꯡꯁꯥꯡ ꯑꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯆꯤꯡꯁꯥꯡ ꯑꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯇꯣꯏꯅ ꯂꯥꯠꯆꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯍꯨꯠꯇꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯥꯡꯕ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯊꯤꯟꯗꯠꯂꯒ ꯆꯤꯡꯅꯨꯡꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯁꯦꯝꯂꯝꯃꯤ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯁꯦꯝꯕꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯦꯜꯂꯛꯄꯅ ꯀꯣꯟꯅꯊꯪꯗ ꯑꯆꯧꯕ ꯄꯥꯠ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯒ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯂꯥꯠꯆꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯔ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯅꯈꯣꯏꯕꯨ ꯂꯥꯠꯆꯔꯛꯄꯒꯤ ꯃꯍꯩ ꯐꯪꯍꯜꯂꯨ ꯍꯧꯖꯤꯛꯃꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯤꯒꯤ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯂꯣꯏꯅ ꯊꯛꯇꯣꯛꯎ ꯑꯁꯨꯝꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯌꯥꯔꯗꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯊꯛꯇꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯗꯨ ꯄꯨꯡꯀꯪ ꯀꯪꯂꯦ ꯄꯨꯔꯥ ꯂꯩꯀꯪꯂꯥ ꯑꯣꯜꯂꯝꯃꯤ ꯀꯪꯂꯕ ꯂꯩꯀꯪꯂꯥ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯡꯅ ꯆꯦꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯁꯦꯝꯕꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯇꯨ ꯌꯦꯡꯉꯣ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯂꯩꯀꯪꯂꯥ ꯑꯣꯏꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯦꯠꯇꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯋꯣ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯋꯥꯡꯕ꯭ꯔꯦꯟ ꯏꯄꯥ ꯁꯤꯗꯕ ꯅꯆꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯑꯩꯅ ꯂꯥꯟꯈꯤꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯀꯪꯂꯥ ꯑꯣꯏꯈꯤꯕ ꯄꯥꯠ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯃꯥꯏ ꯆꯣꯜꯂꯕ ꯄꯥꯠ ꯑꯃꯨꯛ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯂꯩꯁꯦꯝꯕꯒꯤ ꯃꯉꯛ ꯀꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯊꯥꯡꯒꯠꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯄꯥꯠ ꯑꯗꯨ ꯏꯁꯤꯡ ꯖꯣꯔ ꯂꯥꯎꯅ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯏꯔꯥꯛꯅꯔꯝꯃꯤ ꯀꯜꯂꯕ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯩꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯆꯦꯜꯂꯒ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯂꯩꯁꯦꯝꯕꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯦꯝꯕꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ